Stock market investment scam da Assamgi celebrity YouTuber sing Chennei haiduna makoigi mathakta investigation Tougadouri. Stock market scam da maru oina cheneriba Bisal Fukan amadi Swapna Nel Assam police na faraba matung wahong paung sathabada Makoina haidorakpagi matung inna Assamgi saknairaba actor singer amadi YouTuber kaya Chennei haiduna police na makoigi mathakta investigation Tougadouri. Police na pungdorakpagi matung inna Tougadouri Fukan chahi kunnithoi amadi Guwahati dagi das hairiba misak asina investor singda makoigi company mari lai haijinduna Assamese cinema amadi tongan ba properties kaya da paisa adu invest taugadabani haina miyamda namthak tawduna paisa lokthokpani hairi scam asida January-ba Fukan hairiba miyoi ase Assamese entertainment industry gi maming lairaba miyoi sing Jatin Bora prostitute Parasar singer Diksu Deeplina Deka Gitanjali Devi Mantu Moni Sakya amadi filmmaker Aditya Sakya hairiba maming lairaba saknairaba miyoi sing asiga yamna naknana mari lainai makoi sing ase stock market investment scam asida chauna cheneramba yai haina police ki source asina hairi